निंगथौगी मना फकलांगदा थेटबनी चिंगसांगना कमदौना प्रॉब्लम असे सॉल्व तौनबा होटनरी कदाइदा करी तौरी हाइबा खंजल थोकना कनाना हाइद्रगसु नुमित निनी हुमनी असेगी मनुंगदा थोक्रिबा थौदोक पुमनमा मरु ओइबा मियोय खरगी नाकोंग यौख्रे मरु ओइना मोरेदगी हलक्पा मतमदा नुपी अमसु पुरगा लाई हाइबा वाफम असे हेक ताबगा खुदकदुदा थाजगी मरमदसु खंगदोकनबा मी थादोकलगा हंगहनबा हौख्रे इचम चंबा मिसक अमदा थोकबा थौदोक ओइरमलगदी असुक मनुंग हंजिन्ना थिजिनगदौबा नते अदुबु चिंगसांगदी मयामदगी खरा तोंगाना सिजिनबा मरु ओइबा मिसक ओइबगी महाकी पुंसिदा थोकलिबा थौदोक खुदिंगमक कुपना यंगसिल्लकबनी मरमसिंग असी चिंगसांगबु थोइने हेना नुंगसिजबगी थोइदोकना नते सारंग मनुंगदा फाजिनदुना थंबा सिकारगी नोंगशा मकोक ओइबना नानथोखिगद्रा मिपाइबगी चेक्सिन थौरांग लौखलकबनी पिकलिंगैदगी हौना मियोइबा अमा ओइना खनफम थोकबा वाखल हिंगमिनरिबा समाज असिगी चटना कांगलोन मयाम असे अमता खंगहनदा माबु सिजिन्नरगा लाकबनी अदुबु करिगुंबा पुंसि अदुना नुंगसिबा हाइबसि करिनो खंगलकपा मिकुपता सोइदना मियोइबगी मरकता तिलकनी मदु थोक्तनबा मागे पुंसिबु योटलिंग थांगदुना सकुदबा कैसुम संग अमगी मनुंगदा थमजिनबा होटनरिबनी सांख्रबा चही कया असे महाकी मनाक्ता कनाले कनाना मागे पुंसिगी चुकली पाइरे हाइबा खंगदना थबक थौरम कया अमा पांगथोक्रे अदुबु हंदकी मतंग असिदा चिंगसांग पुमनमक खंगदौरी पुमनमक उगदौरी पुमनमकसु थेंगनगदौरी अयुक अंगनबदुदा मिनिस्टर एम सनाहलगी प्राइवेट रेसिडेंसदा प्राइवेट मीटिंग अमगिदमा महाकबु कौरकबदुदा चिंगसांग करी मरमगिनो हाइदुना खंगनिंगना लाई अफबा अचुंबा थबक अमगी मरमदी ओइरमगनी हाइबा थाजदे अदुबु करिनो हाइबदुदी खंगनिंगबा फावी गेट लेरंबा सिक्योरिटी नुपा अदुना चिंगसांगी गारीदो हेक उबगा वहंग अमता हंगलक्तना हंगदोरे मांगजौनना महाक लाकनी हाइबा थौरांग तौरगा लेबगी मतौनी चिंगसांग सु गारीदो चुमद्रिंग थौजलकलगा सुमांग मया अदुदा खामदुना कुमथै मिनिस्टर सनाहलगी लोइनबी माधवीदु अयुकी लाइटिन खैरुमनबा अंगौबा फिड्रोल सेटलगा सुमांग मतोलदा थारिबा हैलैसिंग अदु हेक्तुना लेरमी मपुरोइबना मतम सांगना मिनिस्टरगी फम पाइदुना लाकपसिदा ममांग थांगना थोइना यावबा तौदे मपुरोइबना मियाम तिनबा मिसकमा ओइरबसु महाक्ति महाकी ओइबा संसार अमदा मियामदगी नाथैरगा यामना इंगना चिकना हिंगबनी अदुबु मरक मरकता मपुरोइबगी मतेंग पांगबा ओइना मतम मतमगी भोट खोंबा केंद्रगी थबक थौरमदा मरक मरक यावबा थोगलै अदुगुंबा तांगना मपान थोगलकपा मतमदा माधवीबु उहौबा थेंगना हौबा मियोइसिंगना महाकी पुकनिंग हुना फजबा मसक मतौदबु उरगा मया काबा मखै येंगदुना लेहौबा ngaktani चिंगसांगसु मिनिस्टर सनाहलगी लोइनबी माधवी असे टीवीदा कैदा उख्रे मसक मतौ अदुकी मतिक फजबी नुपीनी हाइबा महाकसु खंगी अदुबु ngasi असेंगबदा हेक उबसिदा चिंगसांगसु माधवीबु उरगा वाखल मांगनी येंगदुना ले चहीसु यांखै खरा हेल मचानुपी अमसु लेरबनी अदुबु माधवी ngasiसु फजबदी हंद्री मदुगी मथक्ता माधवी पुकनिंग तप्पी मतम पुमनमक्ता मोमोंता तौदुनता लैबिनी मागी वांगांग मागी मतौ मियामना नुंगसिना सोने मतौ असिदा सनाहलना मागी नुपीसे अदुगी मतिक लुना नुंगसिना तौजरिबनी मिनिस्टर अमा ओइरबसु मागी नुंगसिबदी लोत्सिंदे माधवीगी नुंगसिबा मागी फजबबु मयाम ममांगदसु तोइना अदुमक सैथागनी अयुकी लाई कतनबा लाई खरा हेकलिंगे सुमांगदा गारी अमा थौजलकपदु उबदा माधवी सुममाइदो लैथोकलगा येंगथोरकपदा वांग चौरबा नहा अमा गारीदगी कुमथरकपदु असुम येंगलगा लै ममांगदा उख्रबा मिसक ओइना वाखलदा फावरकपदुदा माधवी चिंगसांगबु मुन्ना येंगदुना लै अदुबु मतंग अदुदा वाखलना लाक्शिनबा ngamdabagीरा मसक्ति मुन्ना खंगबा ओइद्री चिंगसांगसु माधवीना महाकबु मुन्ना येंगदुना लैबदुदा खरा खजिक चंगसलकलगा कौरे मैडम सरुनबा लाक्जबनी
ꯍꯧꯖꯤꯛꯇꯗ ꯃꯥꯙꯕꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯣ ꯍꯣꯏ ꯍꯣꯏ, ꯁꯥꯔ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ꯫ ꯕꯨꯡꯉꯣ ꯀꯥꯈꯠꯂꯨ ꯀꯥꯈꯠꯂꯨ, ꯁꯣꯝꯗ ꯆꯪꯉꯨ, ꯅꯈꯣꯏ ꯁꯥꯔꯗꯣ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯍꯧꯕꯅꯤ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯁꯅꯥꯍꯜ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ, ꯆꯪꯉꯨ ꯆꯪꯉꯨ, ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯊꯕꯛ ꯆꯠꯊꯣꯛꯅꯤꯡꯗꯦ, ꯅꯣꯡꯃꯇ ꯌꯨꯝꯗ ꯂꯩꯕ ꯐꯪꯗꯕꯁꯤꯗ ꯁꯟꯗे ꯅꯨꯃꯤꯠ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯂꯥꯎ ꯂꯥꯎ꯫ ꯑꯍꯣꯏ ꯁꯥꯔ꯫ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗꯤ ꯏꯟꯇꯔꯅꯦꯠ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯈꯜ ꯃꯈꯜ ꯊꯣꯛꯂꯛꯄꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯤ ꯂꯣꯏꯅꯕꯨ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯗ꯫ ꯑꯗꯨꯕꯨ ꯑꯐ ꯑꯐꯕ ꯋꯥꯈꯜꯂꯣꯟ, ꯑꯋꯥꯡꯕ ꯋꯥꯈꯜ ꯈꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯂꯧꯕ ꯇꯥꯏ꯫ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯂꯩꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯙꯕꯤꯗꯨ ꯆꯥ ꯀꯞ 2 ꯇ꯭ꯔꯦꯗ ꯍꯥꯞꯇꯨꯅ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯆꯥ ꯄꯥꯏꯁꯤꯀꯣ꯫ ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯈꯣꯏ ꯃꯦꯗꯥꯝꯁꯦ ꯁꯦꯕꯥꯒꯤ ꯋꯥꯗꯤ ꯐꯈ꯭ꯔꯖꯥꯠꯅꯤ꯫ ꯆꯤꯡꯁꯥꯡ, ꯆꯥ ꯄꯥꯏꯌꯨ ꯏꯕꯨꯡꯉꯣ꯫ ꯁꯦ ꯏꯕꯨꯡꯉꯣ, ꯆꯥ ꯄꯥꯏꯌꯨꯁꯦ꯫ ꯃꯦꯗꯥꯝ, ꯑꯩ ꯆꯥꯁꯦ ꯌꯥꯔꯅꯤ? ꯑꯩꯃ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯣꯜꯂꯒ, ꯁꯪꯒꯣꯝꯁꯦ ꯑꯦꯂꯔꯖꯤ ꯇꯧꯕꯒꯤ ꯑꯩ ꯊꯛꯇꯕꯅꯤ꯫ ꯑꯣꯍꯣ, ꯑꯗꯨꯗꯤ ꯀꯣꯐꯤ ꯑꯣꯏꯅ ꯁꯦꯝꯃꯛꯎꯔꯣ? ꯌꯥꯔꯅꯤꯗ ꯃꯦꯗꯥꯝ꯫ ꯁꯅꯥꯍꯜꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯏꯍꯦ, ꯅꯨꯡꯉꯥꯏꯇꯦ, ꯀꯣꯐꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯁꯦꯝꯕꯤꯔꯣ꯫ ꯃꯇꯩ ꯃꯅꯥꯎ 2 ꯆꯪꯗꯅ ꯆꯤꯡꯁꯥꯡꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯍꯦꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯙꯕꯤꯅ ꯍꯣꯕꯦ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯆꯤꯡꯁꯥꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ꯫ ꯁꯅꯥꯍꯜꯁꯨ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯇꯞꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯎꯞꯂꯝꯕ ꯑꯅꯣꯛ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯆꯤꯡꯁꯥꯡꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯕꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯥꯏꯚꯦꯠ ꯔꯦꯁꯤꯗꯦꯟꯁ ꯑꯁꯤꯗ ꯄꯔꯁꯅꯦꯜꯂꯤ ꯎꯅꯅꯕ ꯀꯧꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯔꯣꯃꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯆꯤꯡꯁꯥꯡ ꯔꯣꯃꯦꯟꯕꯨ ꯏꯪꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯔꯣꯃꯦꯟꯗꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯅꯥꯍꯜꯕꯨ ꯌꯥꯝꯅ ꯈꯪꯅꯕ ꯃꯑꯣꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯅꯩ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ꯫ ꯃꯣꯔꯅꯤꯡ꯫ ꯁꯔ, ꯆꯤꯡꯁꯥꯡꯁꯤ ꯁꯔꯒ ꯉꯁꯤ ꯑꯁꯨꯝꯅ ꯎꯅꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯀꯨꯏꯅ ꯁꯛ ꯃꯥꯏ ꯈꯪꯅꯗꯅ ꯊꯕꯛ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯁꯔ꯫ ꯔꯣꯃꯦꯟꯗꯣ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯆꯤꯡꯁꯥꯡ, ꯁꯔꯅ ꯅꯪꯕꯨ ꯉꯁꯤ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯤ ꯅꯪꯕꯨ ꯊꯥꯖꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨ ꯁꯔꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯁꯅꯥꯍꯜꯁꯨ ꯃꯈꯥ ꯇꯥꯏ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯀꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯍꯥꯟ ꯃꯈꯩ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯁꯤꯡꯗꯣ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯁꯤꯟꯅꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯀꯩꯁꯨ ꯈꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯔ꯫ ꯐꯩ, ꯑꯗꯨꯅꯤ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯤ꯫ ꯔꯣꯃꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯗ ꯂꯨꯄꯥ ꯀꯌꯥꯗꯤ ꯆꯪꯈ꯭ꯔꯕ? 1 crore꯫ ꯀꯥꯏꯗꯦ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯕꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯇꯤꯡꯊꯣꯛꯈꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯃꯤꯅꯤꯁꯇꯔ ꯃꯥꯏꯆꯧꯒꯤ ꯃꯤꯁꯤꯡꯅ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯅꯤꯁꯇꯔ ꯃꯥꯏꯆꯧ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯍꯜꯗꯣ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤ꯫ ꯀꯔꯤ? ꯍꯟꯖꯤꯟ ꯆꯩꯅꯥ ꯐꯪꯕꯗꯣ ꯀꯤꯖꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯃꯥꯒꯤꯁꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯀꯩ ꯀꯥꯟꯗꯕꯗ ꯃꯊ꯭ꯋꯥꯏꯗꯨ ꯃꯥꯡꯒꯦꯅ ꯍꯧꯔꯤꯅꯤ ꯃꯥ꯫ ꯁꯅꯥꯍꯜ ꯉꯥꯡꯅꯤꯡꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯣꯏꯊꯣꯛꯇꯅ ꯂꯩꯊꯣꯛꯇꯦ꯫ ꯏꯂꯦꯛꯁꯟ ꯂꯥꯛꯀꯗꯧꯕ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ಮಿನಿಸ್ಟರ್ ಮೈಚೋಬು ಮಿಮಾಂಗ್ ಥೋಕಲಗ ಮಾಬು ಅಮುಕ್ ಹನ್ನ ಬೋಟ್ ಲೆಪ್ಪ ಯಾದನಬ ಥಬಕ್ ತೌಗದಬನಿ ಮಸಿಗೆ ಥಬಕ್ಸೆ ಐನ ನಮೊಂದೆ ಸಿನಗೆ ಖನ್ಬನಿ ngasi nangbu mafam asida kawribase maram sigidamaktani wahaido tabada chingsang nahan makai khanglamdaba kaya ama mikup asida khangba ngamli maruwaina mahangna tawriba thabak mayamse minister Sanahalgi ngaktani haibado handaki matang asida khangba ngami
ꯃꯇꯝ ꯑꯃꯗꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤꯁꯛ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ, ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯖꯕ, ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯩꯈꯥ ꯇꯥꯔꯨꯔꯕ, ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯍꯤꯡꯂꯨꯔꯕ ꯃꯇꯨꯡ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯁꯤ ꯃꯇꯝ ꯑꯃꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ, ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯖꯔꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯀꯌꯥꯒꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ? ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯃꯣꯏ ꯀꯌꯥꯗꯨ? ꯉꯁꯤ ꯂꯩꯍꯧꯔꯤꯕ ꯅꯁꯨ ꯅꯔꯦꯝꯈꯥ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯈꯣꯏꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦ, ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ ꯃꯣꯡꯐꯝ ꯆꯠꯇꯨꯅ ꯍꯧꯗꯣꯛꯂꯨꯕ ꯇꯥꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯦ ꯃꯇꯝ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ, ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯀꯌꯥꯕꯨ? ꯀꯧꯖꯜ ꯊꯤꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯣꯏꯕꯒꯤ ꯀꯥꯎꯔꯕ꯭ꯔꯥ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ? ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯤꯔꯝꯆꯠ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯀꯤ ꯋꯥꯍꯟꯊꯣꯛ? ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗ ꯑꯍꯤꯡ ꯇꯨꯝꯒꯅꯤ ꯀꯥꯎꯅꯔꯦ, ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯅ ꯃꯊꯧꯗꯥꯡ ꯑꯣꯏꯅꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯛ ꯊꯛꯇ ꯐꯝꯂꯤꯕ ꯀꯌꯥꯁꯨ ꯃꯉꯥꯏ, ꯅꯤꯡꯊꯧꯒꯤ ꯗꯣꯂꯥꯏ ꯊꯥꯡꯂꯤꯕ ꯀꯌꯥꯁꯨ ꯃꯉꯥꯏ, ꯎꯅ ꯎꯅ ꯃꯃꯤꯠ ꯇꯥꯡꯂꯤ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯨꯝꯂꯒꯅꯤ ꯍꯥꯏꯕꯒꯤꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯅꯗꯦ꯫ ꯔꯣꯃꯦꯟꯁꯨ ꯃꯈꯥ ꯇꯥꯔꯦ꯫ ꯃꯁꯤꯗ ꯆꯪꯒꯗꯧꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯋꯥꯠꯇꯅ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯑꯣꯏꯍꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯍꯣꯏ, ꯇꯥꯔꯦ꯫ ꯅꯪꯅ ꯍꯥꯏꯕ ꯃꯃꯜꯗꯣ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯣꯛꯂꯒꯗꯤ ꯃꯗꯨꯒꯤ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯅꯁꯥꯅ ꯂꯣꯏꯅ ꯄꯨꯒꯗꯧꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯔꯕꯨ ꯍꯤꯔꯝ ꯑꯃꯠꯇꯗ ꯅꯪꯅ ꯆꯦꯟꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯏ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗ ꯊꯕꯛꯁꯤ ꯁꯤꯟꯅꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯇꯧꯕ ꯉꯝꯕ ꯅꯒꯨꯜ ꯑꯗꯨꯅꯅꯤ꯫ ꯑꯦꯅꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯔꯣꯃꯦꯟꯒ ꯂꯣꯏꯅ ꯇꯥꯟꯅ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯅ ꯊꯨꯡꯍꯟꯕ, ꯁꯤ ꯈꯛꯇꯅꯤ꯫ ꯑꯍꯣꯏ ꯁꯔ꯫ ꯔꯣꯃꯦꯟ ꯃꯈꯥ ꯇꯥꯏ꯫ ꯃꯣꯔꯦꯗꯒꯤ ꯍꯜꯂꯛꯄꯗ ꯃꯤ ꯑꯃ ꯍꯦꯜꯂꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ, ꯑꯗꯨꯅ ꯀꯝꯗꯧꯕꯅꯣ ꯆꯤꯡꯁꯥꯡ? ꯌꯥꯝꯅ ꯈꯪꯅ ꯍꯪꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯔꯣꯃꯦꯟꯕꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯉꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯣꯟꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯂꯒ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯅꯕ ꯂꯩꯕꯒꯤ ꯄꯨꯔꯛꯄꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯁꯅꯥꯍꯜꯁꯨ ꯔꯣꯃꯦꯟꯁꯨ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯗꯨꯅ? ꯃꯗꯨ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯗ꯭ꯔꯤ꯫ ꯀꯅꯥ ꯆꯤꯡꯅꯩ ꯍꯥꯏꯌꯨ ꯇꯥꯁꯤ? ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯐꯔꯦ, ꯆꯤꯡꯅꯕ ꯍꯦꯛ ꯂꯩꯕꯒ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯀꯗꯧꯕꯅꯤ꯫ ꯔꯣꯃꯦꯟꯅ ꯃꯔꯛ ꯊꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯒꯅ ꯀꯝꯗꯧꯕ? ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯤ ꯈꯔ ꯃꯈꯩꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯔꯣꯃꯦꯟꯒꯤ ꯋꯥꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯁꯅꯥꯍꯜ ꯇꯦꯕꯜꯗꯒꯤ ꯆꯥꯗꯨ ꯂꯧꯈꯠꯂꯒ ꯁꯤꯞ ꯑꯃ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯆꯤꯡꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨ ꯀꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯗꯨꯅ ꯋꯥ ꯌꯥꯝꯅꯗ꯭ꯔꯤꯉꯩꯁꯤꯗ? ꯑꯗꯨꯗ ꯁꯔ, ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯀꯥꯟꯅꯗꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯨꯕꯨ? ꯀꯅꯥꯝꯇꯅ ꯊꯤꯔꯣꯏ꯫ ꯌꯥꯝꯅ ꯈꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯊꯣꯛ ꯀꯥꯞꯊꯣꯛꯈ꯭ꯔꯣ꯫ ꯃꯔꯨ ꯑꯃ ꯃꯉꯥꯏ ꯇꯤꯡꯒꯦꯅ ꯇꯤꯡꯉꯤꯕꯗ꯫ ꯍꯥ? ꯋꯥꯍꯩꯗꯨꯃꯛꯇꯤ ꯆꯤꯡꯁꯥꯡꯒꯤ ꯃꯐꯝꯗ ꯀꯟꯃꯟꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ? ꯁꯅꯥꯍꯜꯒꯤ ꯋꯥꯐꯝꯗꯨ ꯌꯥꯅꯤꯡꯕ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯌꯥꯅꯤꯡꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯆꯤꯟꯕꯥꯜꯗꯒꯤ ꯀꯥꯡꯊꯣꯛꯇꯦ꯫ ꯔꯣꯃꯦꯟꯁꯨ ꯃꯈꯥ ꯇꯥꯏ꯫ ꯁꯔꯅ ꯍꯥꯏꯔꯤꯁꯤꯅ ꯐꯒꯅꯤ ꯈꯜꯂꯤ ꯆꯤꯡꯁꯥꯡ꯫ ꯍꯧꯖꯤꯛ ꯃꯥꯏꯆꯧꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯀꯩꯁꯨ ꯊꯥꯔꯣꯏ꯫ ꯅꯪꯅ ꯅꯨꯄꯤꯗꯨ ꯄꯨꯔꯛꯏ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯁꯣꯏꯗꯅ ꯈꯪꯂꯝꯕ ꯌꯥꯏ, ꯑꯗꯨꯅ ꯅꯨꯄꯤꯗꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯥꯈꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛ ꯁꯣꯏꯅꯔꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯇꯕ? ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯅꯥꯍꯜꯅ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ, ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯀꯗꯧꯕ ꯑꯣꯏꯔꯒꯗꯤ ꯊꯣꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯈꯜ ꯁꯨꯅ ꯄꯥꯏꯔꯛꯂꯕ ꯃꯤꯁꯛꯅꯤ꯫ ꯊꯋꯥꯏ ꯑꯃꯕꯨ ꯂꯣꯏꯁꯤꯟꯕꯗ ꯅꯥꯆꯨꯡꯕ ꯐꯥꯎꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯤꯡꯁꯥꯡ ꯇꯁꯦꯡꯅ ꯌꯥꯅꯤꯡꯕ ꯐꯥꯎꯗꯦ꯫
ꯃꯇꯝ ꯈꯔꯒ ꯌꯦꯡꯈꯤꯒꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯇꯥꯡ ꯌꯥꯝ ꯆꯥꯅꯩ ꯑꯗꯨꯅ ꯃꯥꯏꯆꯧꯒꯤ ꯃꯤ ꯑꯣꯏꯔꯝꯂꯒꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯗꯣꯛꯍꯧꯕꯗ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯂꯦꯛꯁꯟꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯝꯃꯨ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯀꯜꯂꯒ ꯊꯝꯕꯅ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯊꯣꯛ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯕꯅꯤ ꯐꯅꯤꯁꯟ ꯅꯤꯡꯊꯧꯒꯤ ꯇꯥꯡꯕꯜꯗ ꯐꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯁꯛꯇꯤ ꯄꯥꯏꯕꯗ ꯂꯥꯏꯆꯨꯔꯕ ꯁꯅꯥꯍꯜꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯁꯥꯡ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯏꯆꯧꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯅꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯈꯪꯍꯟꯅꯅꯕ ꯊꯕꯛ ꯁꯤꯟꯅꯈ꯭ꯔꯦ ꯆꯤꯡꯁꯥꯡꯁꯨ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛꯇꯨ ꯅꯥꯆꯨꯡꯗꯅ ꯌꯥꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯑꯃꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯊꯛꯇ ꯍꯥꯞꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯊꯥꯖ ꯊꯋꯥꯏ ꯋꯥꯅ ꯂꯦꯟꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯥꯖ ꯐꯝꯂꯝꯕꯗꯨ ꯇꯍꯥ ꯇꯍꯥ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯃꯈꯣꯡ ꯈꯣꯡꯌꯥ ꯑꯅꯤꯃꯛ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯨꯕꯒꯤꯁꯨ ꯄꯣꯛꯊꯣꯛꯂꯦ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯆꯩꯅꯥ ꯑꯗꯨꯅ ꯂꯦꯞꯄꯁꯨ ꯉꯝꯗ ꯇꯞꯅ ꯇꯞꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯩ ꯆꯤꯡꯁꯥꯡ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯃꯥꯏꯗꯨ ꯆꯦꯞꯊꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁ꯭ꯇꯦꯌꯔꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯄꯗ ꯃꯈꯥꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯎꯏ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯀꯗꯥꯏꯗ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯣꯡꯕ ꯍꯧꯏ ꯑꯗꯨꯕꯨ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯨꯝꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯤꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯈꯔ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯊꯣꯔꯛꯏ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯖ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯨꯡꯗ ꯆꯪ ꯊꯥꯖ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯂꯦꯡꯗꯦ ꯑꯀꯤꯕꯅ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯣꯏꯅ ꯐꯥꯖꯤꯜꯂꯒ ꯁꯨꯝ ꯊꯝꯕ ꯌꯥꯔꯣꯏ ꯑꯩ ꯂꯥꯟꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯆꯪ ꯍꯟꯗꯛꯃꯛꯇꯤ ꯊꯥꯖ ꯅꯤꯄꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯇꯌꯥꯏ ꯈꯪꯉꯒꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯪꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤ ꯑꯩꯒꯤ ꯏꯔꯥ ꯂꯩꯇꯦ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯅꯣꯏꯗ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯆꯪꯉꯣꯗꯤ ꯀꯣꯛ ꯆꯪꯉꯨ ꯅꯤꯄꯥꯁꯤꯡꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯥꯕꯨ ꯆꯤꯡꯁꯥꯡꯒꯤ ꯂꯥꯟꯐꯥ ꯑꯣꯏꯔꯕ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯂꯛꯂꯒ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯐꯥꯖꯤꯟꯕꯒꯤ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦ ꯃꯔꯝ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯔꯒ ꯀꯨꯝꯃꯛꯏ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯗꯤ ꯄꯥꯈꯠꯈꯤꯕꯒꯤ ꯃꯁꯥꯗ ꯂꯦꯡꯕꯁꯨ ꯉꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯕꯨ ꯀꯤꯖꯅ ꯌꯦꯡꯂꯒ ꯂꯩ